Ningthoukong KHUNOU Daleba Micham Mari Hatpada Chennaba Lunminsei Kipgen Kouba ama NIA na Phakhre. Sahi asigi January taragani panda Bishnupur district ki manung chanba Ningthoukong KHUNOU Daleba water treatment manakta Maitei Macha Mari Hatpada Chennaba ama Phakhre haina National Investigation Agency NIA gi official social media account amada leibak praja miyam na khangalakli mi hatpagi maral da pharaba miyoi adugi maming Lunminsei Kipgen Elias Langin Elias Mang Elias Levi kawi hari mahak haujek tongan ba case amagi maral da Gawati gi Lokra da leba Central Jail da leba miyoi amane hari Lunminsei Kipgen hana kuki khulai paiba laloluk KNFP da yoram laba matungda amuk hana United Kuki National Army UKNA da yaudna awang nongpokta violence ki thabak thorum kya satabata natana Manipur da thokliba irang asida hakthengna na saruk yaba miyoi amani haiba NIA na thijin bergi khangba ngamle su hairi